Imis Baldoming Tabiri Bakwai Punamako Rina Narim Nahan Mamakta Taram Nokchari Loinana Kurumjari. Masigi Maru Pauda. First Chief Minister's Indigenous Martial Arts Meet 2020 Chief Minister N. Birena Hodokre. Ahal Samanga Romda Ningham Kudol Tamkre. Loinana veteran Bollywood actress Savanaz May accident da Rubopibum da Sokle. Mapungweba Paung Pizari. First Chief Minister's Indigenous Martial Arts Thangta Chaibi Meet 2020 Asidagi Manipurgi CM N. Birena Hodokre. Kuman Lampag Indoor Stadium the Pangthokiba First Chief Minister's Indigenous Martial Arts Meet Hodopagi Thoramaduda, Deputy Chief Minister Vijay Kumar, Works Minister T.H. Biswarjit, CAF and PD Minister Karam Shyam, Youth Affairs and Sports Minister Letpao Haukip, Agriculture Minister B. Hankalian, Aduga Social Welfare Minister Namchak Kibjen Amadi, Ining Taule Semba Sana Zaubasu, Daiski member in Asaruyake. Tournament asida apunba association ni fu humdoi gi sanaroi lising amaga chamanga romna apunba medal chamaga yankhai mapal fangnaba changdamnagane chaliba tha January gi tang kunithoi fawbada sathagadoriba tournament asida gold silver amadi bronze medal lobasingda mathang sina case prize oina lupa lising taramanga lising taramadi lising manga ga loinana medal sing khusinagane overall team champion runners up amadi third place da mathang sina case prize lupa lakh ama lising humudra amadi lising yankhai loinana trophy sing pigane masida natana best discipline team overall boys team champion amadi overall girls team champion dusu lupa lising kun pigane masigi thoramadu da wangang aduna CM N. Birena hai Manipur ki chahi lising ani ki civilization da thangta sina atopa singda lamdam asida landarakpadagi ngak senduna lakli adubo chahi kharagi mamangdagi de Mathau asi hanthare asigumlaba kuiraba art form asi revive tongnabagi damakta state government na kanna thijili ngasidagi hauriba meet asi chai khudingi calendar event ama oinanaba state government na mifam kaya phamlaba matungda thoramasi pangthongnaba warep lorokhibani haina CM N. Birena phongdorakli Masigi thoramadu da MLA sing government official thangtagi oja sing so saruyake the nation buildings is very important. The spreading of nationalisms amongst the youth is very important. It's a part of India. One India is very much needed and the need of the hours. So the feelings of nationalism comes through the historical backgrounds as well as the traditional way of living. So we are trying to recall the ancient one, which is the people can feel that, oh, we were brought up like this. So we should have the feelings of sacrificing for the nations, for the country. That's the reason behind why we are organizing this kind of tournament and we are trying to revive it again. Chief Minister N. Birena Haikre Rajniti Tauribasing Amadi social workers singna Mireibag Majati Bo Nungsiba Werabadi BJP Natana Atai party the Yaupam Tokte Wafam Singase Yo Kanchipur Leba BJP office the Pangtopa Oinam Municipal Council Gi Councillor Manga Chandel District ADC member na BJP the Yaupagi grand reception da Saruyaraduna Chief Minister na Fondora Kibane Chief Minister na Makata Raduna Ireibag Jati Bo Nungsibagi Damakta politics to Bahaina Tonari Bani Aduga Narendra Modi na Luching Basarkar Asina Mangda Taba Tabak Tamak Tauri Aduga BJP di Hindu Plagi Wakaloni Haina Lana Salopa Henkre Babna Saraga Nanga Rugumsi Mamanga Chahi Yankai Kungfu Palamba Sarkaraduna Kari Taurumbage BJP credit loaning banate aduga lambi khaktada lupa crore kaya thadaduna connectivity fanaba honari aduga connectivity yaudana lebak chawkhat bayaroi aduga IRB requirement tobada transparency leina niyam chumna corruption yaudana tawgane aduga corruption tawi haibagi evidence piba ngamlabadi makoi gi mathakta action logani aigi migi nairoi aduga ADC gi mikal nakshalagle aduga lakadori election sing ADC Oiro Gram Panchayat Jilla Parishad Amadi General Election Singda Majority Oiduna Sarkar Painana Bakana Hona Daba Yaroi
ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯁꯣꯏꯕ ꯑꯍꯣꯕ ꯂꯩꯇꯕ ꯌꯥꯔꯣꯏ ꯃꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯄꯥꯜ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯃꯀꯨꯊꯣꯡ ꯑꯃꯗꯤ ꯏꯔꯪꯊꯣꯡ ꯍꯥꯏꯕꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯁꯤꯒꯤ ꯑꯦꯁꯦꯝꯕꯜ ꯑꯌꯥꯝꯕ ꯁꯤꯔꯤꯒꯨꯔꯤꯗ ꯇꯧꯕꯅꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯦ ꯊꯥꯗ ꯄꯥꯟꯈꯠꯅꯕ NSIDCLꯗ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤ ꯂꯣꯏꯈ꯭ꯔꯒꯗꯤ ꯄꯨꯡ 23 ꯁꯔꯚꯤꯁ ꯇꯧꯕ ꯌꯥꯔꯒꯅꯤ ꯔꯦꯜꯋꯦꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯆꯣꯄꯨꯜꯗꯒꯤ ꯏꯝꯐꯥꯜ ꯇꯥꯔꯛꯅꯕ ꯂꯣ ꯒꯦꯠ ꯇꯔꯅꯦꯜ ꯆꯥꯗ 50 ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯔꯛꯇꯁꯨ ꯇꯧꯗꯨꯅ ꯂꯩꯕ ꯑꯃꯗꯤ ꯁꯨ ꯌꯥꯎꯗꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯤꯟꯃꯤ ꯐꯥꯖꯤꯟꯕ ꯑꯗꯨꯒ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯗ꯭ꯔꯥꯏꯚꯔ ꯐꯥꯖꯤꯟꯕ ꯑꯄꯨꯟꯕ ꯀꯌꯥ ꯄꯤꯕ ꯑꯁꯤꯅ ꯊꯕꯛꯇ ꯊꯦꯡꯊꯕꯅꯤ ꯃꯁꯤꯕꯨ ꯐꯔꯒꯗꯤ ꯐꯨꯜꯂꯤ ꯊꯕꯛ ꯇꯧꯕ ꯌꯥꯔꯒꯅꯤ ꯏꯪ 2022 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯔꯦꯜꯋꯦ ꯂꯝꯕꯤ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ BJPꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯂꯥꯝ ꯖꯣꯏ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ MLAꯁꯤꯡ ꯑꯃꯗꯤ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ ꯃꯔꯨꯑꯣꯏꯅ ꯑꯋꯥꯡꯕ ꯚꯥꯔꯠꯇ ꯃꯈꯣꯏꯅ ꯈꯪꯕꯩꯕ ꯃꯤꯠꯌꯦꯡ ꯁꯤꯕꯨ ꯊꯥꯖꯕꯤꯔꯒ ꯑꯣꯏꯅꯥꯝ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯡꯅꯧꯄꯜ SCꯗꯒꯤ ꯍꯥꯟꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯂꯩꯕꯤꯔꯝꯕ Manipurgi Governor Dr. Nazma Heptulahga 43 Assam Rifles, 12 Assam Rifles amadi 26 Assam Rifles ki commandant singa ngasi Rajbhavan Imphal gi Governor ki office ta unaduna commandant sing asina makhoida lamdam asida tawriba thabak thoram sing aduga more Tenopal Thawal gi makhoina thabak tawriba area sing ngak seliba amadi society asige social cultural amadi economic development puraknaba inkhalak paikhalakliba program sing paudam ki Battalion sing asina counter insurgency amadi anti smuggling operation kaya paikhatuna yamlaba drug ID pokhaiba yaba machak sing adu khulai laloba sing amadi drug lalonba sing fagaliba sing aduga Assam Rifles ki chang naina chathaba thabak thoram sing haibadi medical aid youth empowerment awareness program educational tours amadi skill development program kaya gi matang da so phongdokhi hairi Numitari ni Satakadaba, Mangasuba, Kundongbam, Brojendro Theatre Festival 2020, Ngasi Jen Dance Academy da Hodokre, Ngasi Hodopagi Thoramatuda, Toiba Mitunglen on Saruyakiba, Chorus Repertory Theatre Chairman Ratan Chiam Nahai, Manipuri politician singer Toina Haibawa from Manipur Bo Sakta Libasi, Culture Nani Edubo, Ngasi Pawada Karimata Tauba Udri, Haina Fondoke. Lekhidraba Kundongbam Brojendrogi Mitam Daikai Kumnaba Utuna Leikatuna Ngasi Festival Adu Hodoke. Masigi Thoramatuda Professor N. Tombi Eminent Critic Amadi Dr. R.K. Nimai Retired IAS na Akhanaba Mitunglen Amadi Thoramapu in a Sarvyaki Haidiba Festival Asida Bangladesh Tripura Amadi Assam Dagi Saryari Masi Festival Hodopan Numika Kanglei Living Arts Uchiwagi Theatre Play Karinungi Nupi Lonjaruba Utke Kundoma project do I have later me ma lilai and me the festival Male. A festival the way ni kayam tini yang terbapo. Sini a society that none of us say. A society na high sini. A society that leader gi great men gi apapa me gi mapam like that. Koi society say yamna nungsi society mani. Magi wakal na salva. Aduga society that contribution contribute tawriba new singi. Makogi tamata karimata tawidraba. A chowo politician sing na. A koi society sita hairi. Koi prithvi da sakta ibani adu tawribani. Hey, tenna kuding ngang bisnangang. Ay se chahi su kanyan yame adu. Ay hek mit pangthor kuding ngang kaduna kusi bawang. Empowerment of Youths of Kangabok, Yok Kangabok na Kangaboki Manungsan Laiba Chahi Humdra Suraba Myoy Singda, Ningtam Kudol Tambagi, Toramamangase, Kangabok Part 1 the Laiba, Lalamandop the Pangtokre, Toramaduda, KM Blooming, Higher Secondary School Gi Founder, Chairman KH Manjor Mangang, Ningthauzam Poklay, Social Worker, Saikom Donal, Social Worker, Ningthauzam Mangi Yaima Retired Headmaster na Matang Sina Thorongi Atoiba Mitung, Thoromapu Amasung, Akanaba Mitung Aina Saruyaki, Thorongi Saruamaina, Kangabo Part 1, 2, Amasung 3 Dagi Kandalaba Chahi, Humudra Suraba Mioy Chamangaromda, Gambalamam Kudol Tamki, Loinana, Charlie Namasulanki, Masiki Thorongi Atoiba Mitung Aina Saruyakiba, KH Mendorna Hojiki, Naha Waving Na, Equigi, Imai passing Buluna Tobigata Bane, Duga, Imai Bana, Equigi.
ꯏꯁꯣꯔꯅꯦ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯃꯆꯥ ꯑꯣꯏꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯑꯩꯒꯤ ꯍꯣꯠꯅꯖꯔꯛꯄ ꯑꯩꯅ ꯇꯥꯟꯖꯔꯛꯄ ꯈꯖꯤꯛꯇꯪ ꯑꯩꯉꯣꯟꯗ ꯂꯩꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯈꯨꯡꯒꯪꯁꯤꯒꯤ ꯑꯃꯁꯨꯡ ꯏꯔꯝꯗꯝꯁꯤꯒꯤ ꯑꯩ ꯀꯠꯊꯣꯛꯆꯒꯦ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯤ ꯁꯤꯒꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝꯁꯤꯒꯤꯗꯃꯛ ꯑꯩ ꯌꯥꯝꯖꯗ꯭ꯔꯒꯁꯨ ꯈꯖꯤꯛꯇꯪꯗꯤ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯆꯒꯅꯤ ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯩ ꯍꯟꯅꯅ ꯃꯊꯛꯀꯤ ꯃꯤꯐꯝꯁꯤꯗꯩ ꯂꯥꯎꯊꯣꯛꯆꯈ꯭ꯔꯕꯅꯤ ꯑꯩ ꯂꯦꯝꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯅꯤ ꯐꯤ ꯂꯧꯔꯣꯏ ꯆꯟꯁꯤꯜ ꯂꯧꯔꯣꯏ ꯍꯥꯏꯅ Democratic Students Alliance of Manipur Desamna Thadoropa Cherolda Lengaki College Singasida Model Multidisciplinary College Oina Hangduknaba Education Minister Madi Mari Lenaba Singda Memorandum Piduna Chahiyama Taknabada Thoksadaba Asi Education Bu Sendanpham Oina Ubadagini Haina Desamna Lawi Duga January 2020 Fawagi Manungda Education Minister Madi Manipur Lengana Government Nasiki Wareba Malauduna NCTE da recommendation thagadabani hainanga sei desamna education minister da ultimatum ama pisinkre desamna ITEP ase January ge English ngani taraga mapal dagi hauna lenga sida karam tawgani haiduna directorate level dagi na governor minister fabada memorandum amadi che kaya piduna takshinduna lakli duga ngasidi January ge 2020 yaure desamni demand chahiye ma fare duga desamna taliba 4-year BA BED BSc BED asi constitutional amadi democratic oiba aduni aikoi gi phangpham thokpa aduni masida lengana ngasi phawbada thabak ta onthok pidre masimak laibak thibani masigi daita hiram khuding education minister na oigadabani desamgi demand di matam chana train teacher puthokhan bani duga ITEP haibasi chahi mari changna class 12 loibaga oja oigadabasing adu khakta da doctor engineer tambadawna tamnaba haibani duga chahi mari changna tamgadaba course amabu hojik fawbada Haudana Haibasi Lenga Sigi Sonmani. Desangi Wafa Minister Madi Lenga the Tapanate Tobi Hajabani Dugamasi, Tahudragana, Irol Ie, Icha issue, Ichilena Oponama, Takpi Tambinaba, Masing Watuna Mangsila Patabani. Education Haibasi was a Matautai, Dugamahaki, was our Banata Bapunsiasi, was our Oibage. Oijage haina doctor engineer gumna tamlaglaba oja mathau tai mase ahinga amada semba wagane matam chana tahosi du education asi fahanbada adom adom gisu thodang lei hairi lebagasi gi humudra mathoi soba republic day thoram thasigi kunga tarukta pangthokadori ba sigi section thorang lokhat poina Kaching district police nang ase district asigi manung chana leiba hianglambo gai lamkhai ketelda Kudaki oiba thibo humbagi thabak sathakre duga CDO Kaching gi OC tiken maintain luchingba tim amanang ase nungchil pungmari rom tarakpa matamda hianglam wobgai lamkhai ketel area da acharo sing paring levanduna amamam toina verification toke mioi chama romna verification chathabada mi fami pungi paudi leitri hari International Peace and Social Advancement IPCHANA paring naina chatharakba cultural exchange program gi sarwa moinang ase Tripura North District के धर्मनगर विवेकानंद स्वर्दा शतवार्षिकी भवनदा धर्मनगर कल्चरल नाइट पांगथोक्रे थौरमदु इप्साना जननेता हिजमिराबोट मेमोरियल ट्रस्ट फाउंडेशन धर्मनगरदा खुसमनरगा पांगथोखिबने थौरमदु दा थोइबा मिथुंगैना असेंबली की डिप्यूटी स्पीकर स्वररंजन देव अदुगा खनाबा लेंबिरकपा ओइना मणिपुर लेंगा की आर्ट एंड कल्चर की डायरेक्टर ए Sibdas Sharma amasung IPSA gi president Konthaujam Joy Chandrabale thorama poike thorama sigi maru oiba pandam de ipai puna thambiram laba nat ase yokhatpa amadi masibu malem sinba thungna khanghanba wakhalonda pangthokjaba thoramni duga malemda jati ama masak takpada culture na chauba thodang lawi loinana culture da yumpham oiraga malemda leiriba manipuri khudingma punsinbagi pandamsu amani Tripura da khundaduna leiriba manipuri singna Tripura bu masak takpada manipuri culture amadi sports na chauba thodang lawbiyo loinana hawrapham oiriba imaleba manipur busu nungsibiyo haibasini athoiba mithung len oikhiba deputy speaker na matam khudingda mitei gi art and culture chaukonabada Manipur Tripura government maikaidagi angamba mateng pangbada honagani haiki aduga Rajbarida khinba irabot ki mitam gi damakta su mateng panghi haiba wafam su phongdoki thormadu da hijam irabot trust Dharmanagar gi president Aibam Churamani Merapaibi Dharmanagar gi secretary Lilabati Devi Aibam Rabindra Kumar amasung social activist Y Setyabrata su saryaki
Kaching District ki Wabagai Thingai Lekai da Lomi Singh Amadi Citizens Association for Rural Development CARD Wabagai gi member singa punna mifam amang ase pangthokre mifam aduda Kharungpat 164 demarcation gi survey tobada miyangna mating panggani aduga wetland lakpada taramna okli aduga 2A Kharungpat oina survey tobadi soya yaroi haina masigi miyangi mifam aduna amata oina lepnare Manipur lenga ki ayaba chanaba yaba order lerabadi Kharungpat 164 gi survey tobiyo haiduna mari lenaba Manipur lenga ki pukning chingsinba hainasu yanare haidi Veteran Bollywood actress Sabna Azmi Mumbai Pune Express Highway dangasi thokiba gari gi accident amada sokle hari masi numi jungma matung pung ahum khairom tarakba duwaida mahaki mapuroiba maming leraba lyricist Javed Akhtar ga loinana Pune dagi Mumbai tamna lakpagi lambida Mumbai dagi kilometer humfurom chalaga leiba Khalapur manakta truck amana makhoi car adu da thomjilakibani hari accident adu da car adu gi driver amasung actress Sabna Azmi phibam luna sokle hari Javed Akhtar di sogaudre hari China gi Wuhan city da coronavirus sandorakle hari loina asina mioi ani gi punsi longkre aduga mioi nifu mangana nare hari aduga coronavirus asi severe acute respiratory syndrome SARS amasung Middle East respiratory syndrome MERS ka manai aduga sor honbada wabalaina ni hari Chinese Ministry of Foreign Affairs na fondorkibada leina sigi matangda miyamda khanganabagi thabak changsili Lena si market yoliba seafood amasung mittagi sandoropani hairi duga Wuhan airport authorities na passenger punama ki temperature check tawre hairi Thailand amasung Japan desu lena asina nabagi haina mioi thengnare hairi duga Hong Kong Thailand South Korea Malaysia Singapore Indonesia amasung Philippines na chingbadasu authorities na screening gi thabak sathari hairi coronavirus ki symptoms se Lahau Saba Madi Lokubani Duga English Ngani Ahundasu China da Atoba virus ama Sandorotuna SARS Tohanduna Mioi Chanipa Lom Hat Kavan Hai Union Minister Singha Jammu Kashmir da ngasidegi visit tawa haukre Bali asidegi article 370 Lothokrabagi matungda Union Minister Singhi team amana ahanba oina lakpani hairi Minister Singha Union Territory asigi mafam kaya da chatuna yengani khongchat asigi saru amo oina Union Minister Jitendra Singha ngasi Jammu da visit tawki aduga amarom da ngasidegi Jammu sung Kashmir da boys and SMS facilities amuhanna mathau tawkre adomoina ma city khara da mobile internet suspend tawki gani hairi Sanabai Pauda All Jiribam Sports Association as Jiribam Sindona Jiribam Higher Secondary School gi playground da January gi tang ahum dagi team tara taruk na saru yaduna sanaba hokiba first Murangthem Judi Chandra Memorial Invitation Football Tournament 1920 gi ngasi sanakiba quarter final league ki marisuba match da Sunrise Club Kadam Talana BBEO Barak Circle teambu goal manga amada maiti pikre hayeng quarter final league ki manga suba match da Judi Police team amadi Singapore FA team ga sanargani hari aroibada maroi pau mohna pizari First Chief Minister's Indigenous Martial Arts Meet 2020 Chief Minister N Birena Hodokre Ahal samanga romda ningtham khudol tamkre loinana veteran Bollywood actress Sabna Azmi accident da rubopibam da sokle Masih damak tadi mes paudom loisinjari miambo mohna khumjari